Manipuri film Bung BAFTA ki Best Children's and Family Film mana pirakre. Chief Minister na State amasung Nation asigi choktok sa ningay ni Hai Kre. Chief Minister Yumnam Khemchand Singh Amit Sahaga Delhi da unakre. Cabinet expansion tambangamdri. State asigi oina SSLC examination 2026 tha asigi kunhumdoi dagi hauraga March kunhumdoi fauba pangtoklagani. Haujik leiriba tension asida buffer zone sing asi tribal singi amata ngairaba silni maitei sing chingda changba yakhiroi haina kotuna fongdorakli. Amasung DZ Assam Rifles na Manipur ge Chief Minister Yumnam Khemchand Singh Delhi da unaduna border security matangda warisana kre. Kurumzari ISCOM Manipuri pau mining tabiri ba khwai pumna makpu taram na okcheri hauzik pau sandong na pizari. Manipuri linguist puthokpa Manipuri film Bung BAFTA for Best Children's and Family Film mana fangduna India gi oina ahanba oina mana asi fangba film ama oiduna anoba itihas ki lamai ama hangdokre chai asigi oina London gi Royal Festival Hall da pangthokiba festival aduda Bung film asina Manipur gi mani amagum utoktuna India gi cinema asi malemda masak takpa ngamkre hairi. Producer Farhan Akhtar, Director Lakshmi Priya Devi, Co-Producers Ritesh Sidwani, Ellen Max Alex, Amasung, Atay Miyoi Singna Award asi stage ta kakatuna lauki, film asi Manipuri dagi Bung Kauba Nupamacha Amana Mahaki Apokpi Mamada surprise oiba gift ama pinabagidamak Mahaki mangkraba apokpa mapathiba laki bagi khongchat adu utuna Mahaki anoba punsi ama Lakiba wari da yumfam oibani. Film asi India gi oina Zootopia 2, Lilo and Stitch amasung Arco entry taukraba film amani. Film asi 2024 Toronto International Film Festivals Discovery Section the premiere tauki. Masigi matung tarakpada Mumbai da pangthokpa Mami Mumbai 2024 da utki aduga 2025 da Melbourne da pangthokpa International Film Festival of India amasung Indian Film Festival premiere tauki. Film asigi director Lakshmi Priya Devi na London gi Royal Festival Hall da BAFTA award accept tawraduna tinkiba audience singi mamangda pikiba speech amada mahakna Manipur da thokliba crisis asi Luisinduna Santi Hanjilakpa oirisanu haina prayer tawkibaga loinana film asigi child actor yauna internally displaced children sing makoina nungaina hingzaramba chamjaraba punsi amadi Manglan Singh adu hanjilakpa ngamhanbiyu haina prayer tauki mahaki wahai asimak irang mayok nariba Manipur ga mari leinana puthokiba Bung hairiba film asigi haurafam adu mayek sengna takpa ngamki ceremony aduda Lakshmi Priya Devi na West End Productions Paddington da musical gi lead character oikiba Paddington Bear dagi trophy received taukibaga loinana mahakna emotional speech piduna Manipura santi amasung normalcy puraknaba fongdokiba wafam sing aduna audience singi pukning sumhatki amaromda Lakshmi Priya Devi gi film Bungna London gi Royal Festival Hall da pangthokpa 79th British Academy of Film and Television Awards Fanglakpada Chief Minister Yumnam Khemchand Singh na nungaiba fongdokpaga loinana tangkak asi Manipur amasung India gi oina mai purakpa moment amani award asina Manipuri cinema global map ta achauba fida ama fangbagi recognition ni haina fongdokre Chief Minister na hai achievement asi individual owner taubagi mathakta state asigi creative strength adu reflect tauri film asigi director Lakshmi Priya Devi na cinema gi lamda
hotnakhiba asina Manipurbu malemda masak takpa ngamle nauna fanglakliba award asina Manipurgi arts and culture asi global stage ki mafam kanba ngamle hairi mahakna Manipur miyamgi mahut sinduna award asi fanglakpada harauba amadi nungaiba fongdokladuna matung tabadasu mai pakpa purakpa ngamba oirasanu hairi. Jury members and BAFTA for giving our very small film such big love. A film that is not only rooted in a place which is very troubled, very much ignored, and very unrepresented in India, my homeland, Manipur. Homage to my homeland. Just want to use this opportunity to say that we pray for peace to return to Manipur. We pray that all the internally displaced children, including the child actors in the film, regain their joy, their innocence, and their dream once again. We pray that no conflict is ever formidable enough to destroy the one superpower that all of us have as human beings, that is forgiveness. So thank you, BAFTA, for giving us not only an award, but this stage to express our hope. Yam nungai zare, thank you, and have a wonderful evening, everyone. Haukiba Thangja Numitagi New Delhi station Tauduna Leirakhiba Yumnam Khemchand Singh Ngarang Numidang Wairam Pung Manga Makai Tarakpada Union Home Minister Amit Sahaga Unaduna Haujik Oiriba Manipur State ki Fibam Singh Review Tauduna Kanakri Hairi Ngarang Amit Sahaga Unakiba Aduda Deputy Chief Minister Singh Oina Wasakraba BJP gi Nemcha Kipgent Amasung Naga People's Front NPF ki Losi Diko Sarukyaki Hairi Thazaba Yaba Pau Amagi Matung Inna New Delhi the Chief Minister Khemchand Yauna Amit Sahaga Unakiba Adugi detail Kangbangamdri Adumakpu Amit Sahana Wari Sanakiba Aduda Manipurgi Nauna Sem Kiba Government Asigi Cabinet Expansion Natraga Watliba Minister Singh Hapagi Matangda Wafam Amata Fongdokiba Leite Hairi Masigi Matakta Wasak Lau Kraba Minister Singhi Oinasu Portfolio Singh Yentokpagi Wafamsu Pankide Hairi Chief Minister gi New Delhi Kongchat Asida Tongan ba media Singhi speculation da Chief Minister na Union Home Minister Amit Saha Amadi BJP Central Leader Singh Unaduna Minister Expansion Tauba Amadi Portfolio Singh Yentoklaba Yai Haina comment Singh Piduna Pau Fongna Kiba Laikre Amaromda Chief Minister Secretariat tagi official oina thadorakpa press statement amagi matung innadi Y Khemchana Amit Saha unakiba asi mahakna Manipurgi Chief Minister oina hek wasakpadagi ahanba unaba mifam amani hairi unakiba aduda Deputy Chief Minister ani Nimcha Kipgent Loisi Diko Sarukyaki Amit Sahana unakiba aduda Manipurda Housing Community Singhi Marakta Lairiba barriers Singh Lokthoknaba Khan Kibaga Loinana Manipur State Asida BJP na Luchingba Coalition Government Asi Hek Sembaga Tongan ba program sing Pangtok tuna Santi Amasung Normalcy Purakna ba Hotnaduna Lakli Hairi Amit Sahana su Central Government na Hek Ngamliba Makai Manipurda Santi Amasung Normalcy Purakna ba Hotnagani Haina Thazaba Piraki Hairi Masigi Matakta Central Government na Manipurgi Kong Chaukat Taurang Singda Akanba meeting Tamduna Chapkatpa State Ama Oina Bahot Nagani Haiki, Tungda Union's Home Minister Amit Sahana, Chief Minister Amasung Deputy Chief Minister Anida, Irang Namaram Oiraga, internally displaced person Singh, Gi Oina Lairiba inmate Singh, Gi rehabilitation Ningtina Paikat Naba, Direction Piki Haina Statement Asina Fongdokli. Manipur State ki Oina Board of Secondary Education to Manipur, Bosem Naloba High School Leaving Certificate SSLC Examination 2026, Ta Asigi Kunhumdoi Dagi Hauraga March ki Kunhumdoi Fauba, Pangtok Lagani Haina, Bosem ki Secretary S. Jitelal Sarma na ngarang Fongdok Kibagaloina na High Ribe Examinations Asi Ing Tappa, Mai Pakpa Purak na Bagidamak, Darkar Tabat Arrangement Amasung,
precautionary measures sing lokhatpa loire hairi pangthokadoriba examination asida state asigi oina center chamaga humfumathoi gi manungda chingda center humfumathoi amadi tampakta center chamani mahairoi lising kuntra taruka chatre ka kunmanga thagadoriba asigi manungda lising taranipan ga chahumga humpudara mangana nupa mahairoini aduga lising taranipan ga chahumga yankhaina nupi mahairoini hairi mahakna makha tana phongdokladuna hai district wise data gi matung ina ching gi district singi oina apunba mahairoi masing asi lising taramapan ga supna nifutarukni aduga tampaki oina mahairoi lising tarataret ka chatruka humfudara mapan ni hairi masigi manungda internal displaced persons IDP singdagi punna candidate chahumga maudra nithoi yauri masigi manungda chingi oina candidate chamaga humfumathoini aduga tampaki oina candidate chaniga kuntramathoi hairi pangthokadoriba examination asida government school singdagi candidate lising nipan ga chamaga maudra mathoi aided school singdagi candidate lising amaga chamriga maudra nipan amasung private singdagi candidate lising kuntaret ka supna kuntra taruk saruk yagani hairi examination asibu fair oina pangthoknabagi damak nodal officer tara khanle ching amasung tampaki oina inspection team kuntrataru deploy tawkhre masigi matakta examination asibu monitor tawnabagi damak special team tara nithoi su semkhre hairi examination manungda pamdaba thodok sing ningthina monitor tawnabagi damak control room amasu set up tawduna thamkhre hairi examination manungda security measures oina amadi law and order ningthina ngakpa ngamnabagi damak Bharatiya Nagrik Suraksha Sanhita BNSS ki sections 163 examination center singi akoibada promulgate tawkibaga loinana examination malpractice tawba mahairoi singi mathakta Manipur Prevention of Malpractices in High School Leaving Certificate Examinations and Higher Secondary Examinations Act 2024 Makhada Actions Logani Action Asigi Matung Ina Exam da Aranba Upaisazan Naba Mahairoi Singi Chahi Tara Jail da Thamba Amadi Fine Oina Lupa Koti Ama Fauba Tihan Bayai Hairi Bosem gi Secretary S. Jitalal Sarmana Makha Taraduna Mahairoi Amasung Parents Singna Bosem da Corporation PB Duna Examination Asi Mai Pakna Santi Amasung Fair Oina Pangthok Naba Hotna Minasi Hairi Buffer John Singh Haibasi Ching Amasung Tampaki Marakta Kaidokliba Lai Aduni Haina Committee on Tribal Unity Kotuna Fongdok Hibaga Loinana Imphal Valley Community gi members Singh Sardar Hills Kangpokpi Yauna Kukizona Namna Kundaba Mafam Singda Safe Passage Pi Bangamloi Hairi Kotugi Akanba Warol Singh Yauba Statement Amada Buffer John Haibasi Chingi Mafam Singda Tribal Community Singi Constitutional Safeguard Taunaba Amadi Makhatana Violence Thoktanaba Thamba John Singh ni Hairiba John Singh Asina Tribal Singda Makhatana Physical Atrocity Singh Chatharaktanaba Barrier Amagum Thamlibani Hairi Manipur da Center na BJP na Luchingba Anoba Lengak Amasemliba Asi criticize Tauraduna Thawong Asi short-sighted political discourse amani Center gi khongthang asi minority oriba Kukizo community singi political, economic and security concern thoksadaba khongthang ni hairi kotu gi core oiba demand palladuna hai Indian Constitution ki Article 239A gi makada committee amadi Kukizo miyamna taliban demand union territory with legislature asi pibagi matungda force political reconciliation oina chingi Kukizo amasung valley gi maitai punsin handuna genuine normalcy oiba yaroi makhoi gi demand sing phangdriba fauba tung koiba santi amasung normalcy purakna bagi manglan asi mami sami haina statement asina fongdorakli Director General of Assam Rifles, Lieutenant General Vikas Lakherana, Manipur ge Chief Minister Yumnam Khemchand Singh, Manipur ge Delhi ge Sardar Patel Mark, the Leiba Manipur Bhavan da Unaduna border security ki matang da wari sanakre hairi, official oiba pau gi matung ina, Lieutenant General Vikas Lakherana
country asigi khwaidagi liraba paramilitary force Assam Rifles Manipur ga Myanmar tainabada leiriba border paringda ngak senbagi laukhatliba thabak singi matangda paudam kibaga loinana Indo-Myanmar border ngak senbagi thabak sing asi Assam Rifles na paiduna lakli haina paudam ki hairi Lieutenant General Vikas Lakera Manipurgi Myanmar ga tainaba border amadi atai district singda security ki ngak senbagi thabak thauram sing ningthina pangthoktuna lakhibada Chief Minister Y.K. Chan Singh gi maikai dagi thagatpa phongdokhibaga loinana Assam Rifles na makhatana state asida santi amasung tangdu leitaba purakpada achauba thaudang lorakani haibagi thazaba thamli haina phongdokhi hairi Amaromda official oiba report amagi matung inna lonariba Myanmar laibaktagi Manipur romda ain kaina changsilakhiba infiltrator gi masing ingkumja lising aniga supna taramari Yankhainipan oiramba adu ingkumja lising aniga supna kunmanga da chamnga ga kunmanga da hengalakhi chahi anirom asida Myanmar dagi ain kaina changsilakhiba infiltrator punna chanipan ga Humfudara Nipan border dagi security force singna fabangam ki hairi. Lekhidraba MLA Vungzagint Valte ikai khumnaba utpa oina coffin rally chatuna Manipur state matam sangna ethnic crisis asigi center the political solution purak naba taksin kigani haina civil society organization singna lakthokre hairiba announcement ase Churachandpur district ki prominent body sing oiriba Mar Inpui Mizo People's Conventions amasung Zumi Council singna MLA Vungzagint Valte gi lekhidabada nungaitaba amadi awaba phongdokpaga loinana ingkumja lising aniga supna kunhumdoi gi megi ahumdagi Manipurda haurakhiba kangluk ki irang asina maram oiraga haujik miyamna awa ana kaya nangliba asi center remind tawduna political resolutions ama puraknaba taksilagani hairi lekhidraba Thanlond Assembly Constituency gi MLA Vungzagint Valte ingkumja lising aniga supna kunhumdoi gi megi marida irang asina manung chanba mob singda rims rota chathakiba attack aduda yamna thina soktuna matam sangna laikatnaduna lekhibani adubu laibak thibadi tha asigi kunmathoida Gurugramda leiba private hospital amada lekhidabani organization sing asina punna thadorakpa press statement amada phangthok Kadauriba coffin rally asigi exact time amasung place hauziki oina haidokpa leitrabasu miyamna participate tawbinaba appeal tawrakli Security Forces singna chathakiba operations amada aina thinkraba lalhaurupt RPF PLA cadre ni haiba miyoi ama mayumdagi faba ngamkhibaga loinana mangondagi mobile phone ama fagatpa ngamkhre hairi Security Forces na farba miyoi adudi Kumdo Momocha Maitai alias Yaifaba Chai Kuntra Mathoi Yaurabung Kunauni Mahak Asi Miyam Dagi Namduna Senkai Tumkaida Chenaba Misakni Hairi Security Forces na Chathakiba Atopo Operations Amada Non-Suspension of Operations Da Yaudaba United Kuki National Army UKNA ki active cadre ama Security Forces na Churachandpur district Chathakiba search operation amada fabangam kre hairi Security Forces na faraba UKNA ki cadre adugi maming self-styled Second Lieutenant Thangmin Lung Haukip alias Philip Chahi Kuntranithoi Apokpa Chungpao Haukip Zolzam Village Dagini Hairi Security Forces na mangondagi magazine tiyauba AK-47 rifles amaga loinana mobile phone ama fagatpa ngamkhre hairi mahak asi Churachandpurda leiba mayamdagi fabani amadi mahakna UKNA gi mingda miyamdagi namduna sel khaibada chenaba misakni mahak ingkumja lising aniga supna kunhumdoi gi November thada UKNA da join tawbani hairi Amaromda Manipur Police na ain kaina drug yonba miyoi ama Thoubal District ki Lilong Tharau Koktagi North East State singda narcotic oina sizinaba codeine phosphate syrup bottle chatraka kuntraga korana fabangam kre hairi police na farba miyoi adugi maming Mohammad Anast chahi kunmapan Lilong Tharau Rok dagini hairi DM College of Science ta Mahai Tamlamba amadi MSU gi achangba thaumi amasu oibiramba oinam
Kenny na laikidabada chahi ani mapung farakpagi ningsing thauram ngasi Chingmairongda laiba DM College of Science ki campus da pangthokre. All Manipur Students Union MSU na sinduna pangthokiba thauram aduda college asigi mahairoi sing yauna MSU gi thaumi sing amadi tongan ba mafam dagi lakba mioi kayana laikhidrabagi gi mafamda leisu katuna ikai khumnabasu utki hairiba thauram aduda UMO gi president Moirangthem Sorojini Palem gi president Kumabam Jibanbala MSU gi president Bruce Pebam amadi DMU Student Union gi president Irom Demochana presidium members sing oina sarukyaki ngasigi ningsing thoram aduga mari leinana MSU gi president Pebam Bruce na haikibada kumjalising aniga supna kunmari February gi tang kunhumdoida MSU gi office ta numidang pung mapan khara helakpa matamda sakhangdaba singna plan tawduna thamlamba bom amana pokhaibadagi thodok aduda MSU gi thaumi oiriba oinam keni asi kudakta laikatnaba ngamdana thawaina pontha pikhibani amadi thodok aduda mahairoi amabu asok apan nangki maru oina Manipur gi kunaida MSU gumba mahairoi singi damakta chahi lisang sitna thabak thoram kaya pangthoklakpada natana mahairoi singi kholau kaya laurakpa organization asina karigumba lengaki asoiba lauruba matamda mahairoi singbo victimize tawrakpa amadi khulai paiba non state actor singi mayokta wangang luba matamdasu mahairoi singda victimize tawrakpa haibasi yamna maklaibak thiba amani masigisu mathakta non state actor masel muknabasu aroibada mahairoi singbo baligi hameng tahawbagi culture amal lamdam asida lakle haiba yai masigi khudamni muknabagi thodok amada mahairoi amana matau karamna thawai thaki haibasina mayek sengna taklibani maru oina ingkom jalising aniga supna kunmari da thokhiba bomb attack ki thodok aduda January basing adugi mathakta logi oiba chairak bibinaba haidunasu MSU gi maikaidagi laingaki mafamda taksinduna lakhibani adubu laingak asina ngasi fawba thabak oina pangthokpagi saktamdi uba fangdaba lakli maram aduna ngasigi numit ningsing mari lainana laingaki mari lainaba singna numit adugi bomb attack da January basing phagatuna logi oiba matik bibinaba hainasu mahakna appeal tawki Mahiroi khunagi tamakta chen chong pamasum leptana khulaw lawrpa organization namasi karingong kanda khoina lengaki asoiba sing lawba matamda mahiroi singbu victimize tawba karingong kanda na khulai paiba non state actor sing mayok tangang matamda sabana na koi sidum victimize tawba aduga non state actor masen mukna badasu last di sacrificial lamb baligi hamengsi mahiroi khotang tahawbagi culture ama lisang sin yam labak thina Manipur gumba conflict ridden state as the lai hai tare adugi chap chaba khudamni khoigi hasta mayek lana lehoragani mairoi amana ngasi su karam haina khoigi muknaba matamda thawaina pantha pi ki haibase asigumba yama laibak thiba terrorist attack ase amuk hana mairoi khunagi puari da amona thoktaba su oisanu haina emsu na kurumjari amasu matamda su koina lenga ki mafamda Manipur government gi mafamda hariba yana powerful oiba bomb attack asida January ba mairoi hapda January ba mihat pasing ase public domain da puthoakanda logi oiba sabsaba sedak piu haina matamda da laujaki adubo thabakna thok pirak tling asi fawda duna ngasi numit asina lakpada mana akoina mado bometek ta chenagi ba mihat pasing puthok-tuna mahirai khunagi mphana sinau haiba khoi yam clear ba stance amukana reiterate tawjari berena ngasi gi oiba thoram asida khoi gi dem science campus asida leiriba compound asida leiriba khoi inau kereji gi shariba fura asida miyamna haikat lekata matungda yamna atel procession ma laba matungda MSU headquarter gi khoi gi multi purpose hall da miyang ba formal meeting ma pangthokpa aduga numidang wairam gi matamda leigidraba inau gi thawaina shanti oina mapu gi lekol leinabgi damakta akoigi maira katpa hariba thoram sing asina mapung oiba akoigi ngasigi paring oigani haitare loiselakpada maruiba pau amuka hana pizari Manipuri film Bung BAFTA gi
Best Children's and Family Film mana pirakre. Chief Minister na State amasung Nation asigi chokthok chaningai ni haikre. Chief Minister Yumnam Khemchand Singh Amit Sahaga Delhi da unakre. Cabinet expansion tamba ngamdri. State asigi oina ISSLC examination 2026 tha asigi kunhumdoi dagi hauraga March ki tang kunhumdoi fauba pangthoklagani. Hojik leiriba tensions asida buffer zone sing asi tribal singi amata ngairaba silni Maitei Singh chingda changba yakhiroi haina kotuna fongdorakli. Amasung DZ Assam Rifles na Manipur ge Chief Minister Yumnam Khemchand Singh Delhi da unaduna border security matangda wari sanakre. Pungza si fawda pizaba ISCOM ki Manipuri pau matang asilo sanjari amukahana krumjari.